Hauzik ngahaki mamangda Thobal District Hospital mamangi crossing da accident thokre yamna thamoi shokpa pawda Ras Medicity da asokpa mama masa animak laikat naram pamatung leikhidre haidi leikhidre singa dudi mama adudi soibam Premila Devi sahini fugani pa Thobal pakang kong lerak mapuroiba soibam manithoi leikhidre masa nupa aduna soibam Arjun sahi taraga taruk kawe haidi ngarang ahing CCpur da kuki tachapa sing Central Force na faba lakpadagi kuki miyam ahing tumna khidre haina kuki nupa nupi sing tholaktuna lambi sorokta laikhibagi video social media singda thagana rakre nakala morom da ngarang kuki ama police ki uniform set laga ID di yaudabadagi makogi nupi singna singnabadagi pharaga interrogation tawkre CID oiramba yai haina de makhataba paw phangdre Naga singi yaroi bawarosin porokpa khaurang na ngai de haina ansam na phongdorakre Naga singi yaroi bawarosin porokpa khaurang na ngai de haina All Naga Students Association Manipur ansam na phongdorakle lop asina thadrokpa serol amana hai kumja 2015 gi August 3 de India government amasung NSC na Prime Minister Narendra Modi gi mamang da khuyek pina khiba framework agreement adu tarawna OE agreement adu na maram oiraga Naga singi yaroi bawarosin ama poraklagani haina thajaba pokna khi adu nakalani na matam sangna wari sanaduna laklaba Warosin porokpa ngamdre India government gi lusingba singi puksel sengdaba manba thawong amana maram oiraga hojik phawba warosin porokpa ngamdabane thuba matamda nakalan na wari sanaduna framework agreement ki makhada aroiba warosin ama porokna bahona phamthoi Naga gi tokhaiba Firal constitution amasung Naga singi amata oina punsinba haiba wafam asin natheiba yaroidabane haina so zero rosin makha tarakle Russia ahanba cancer vaccine puthoknanaba clinical trials athaba howdore Russia gi cancer naraba mioisingna lakadoriba tha khara asida nauna semlaba vaccine phangba yabagi tanja leide haina Gamaleya Research Institute of Epidemiology and Microbiology gi director Alexander Ginsburgna phongdorakle masigidamakta clinical trials athaba howgadore anoba drug asi anaba mioi aduga akaknaba artificial intelligence ki matengna mRNA da based toba vaccine oigadoribani masina anaba genetic profile sizinaraga cancer oirakpa yaba tumor singa du target tawgadori Ginsburg na makha taraduna lakadoriba tha khara asida vaccine se experimental phase oina howgadoribani masida Moscow da leiba Heart Research Institute amasong Blockhin Cancer Center han leiriba maming leiraba Oncology Institution ani asina mateng panggadori Ginsburg na makha ta na phongdorakpada Ministry of Health ge ayaba piraklaba matung melanoma patients sing da neoantigen yumpham oiba cancer vaccine ase experimental treatment oina howgadoribani vaccine ase anaba amaga manarodori maramaduna AI gi matengga loina anaba adugi genetic profile ga susinaba oigadoribani vaccine asina layengpa ngamdaba lena oidiba cancer patient singda hingbagi asa ama piragani haide melanoma patient khaki design tawkiba vaccine ase atopa sa singda trial chathabada afaba sign kya utpangamle adumida chathaba yamna apikpa state singda su kanaba phangbaki mami tare Gamaleya Center da develop toba vaccine asina artificial intelligence ki matenga loina na zayol amagi manungda mapung phana anaba mi aduga akaknaba maongda saba ngamgani haide ningsingba yabadi Gamaleya Center asina malem gi oina hanba COVID-19 vaccine Sputnik 5 restart toba ngamkhibani Haryana gi private hospital satret ke yankhai romna aton ba senpham piraktabadagi Ayushman Bharat ki thabak tokadauri Haryana da leba private hospital satru ko yankhai rom dagina satret yankhai hojik lainga ki makhada Ayushman Bharat scheme paikhatuna lakleba adu aton ba senpham lupa crore sawnga rom tha sigi taret phawgi manung da pithoktarabadi scheme asidagi withdraw tawragani haidi Indian Medical Association Haryana na claim torakogi matungina lainga ki officials singi maikai dagi thajaba kaya piraklabasu scheme asigi makhada pithokadaba senpham sing pithokdaba amadi ka hena thengbagi Indian Medical Association Haryana na claim toropagi matungina lenga ki official sing ki mai kaidagi thajaba kaya piraklabasu scheme asigi makhada pithokadaba senpham sing pithokdaba amadi ka hena thengbagi awaba mayoknadi hospital kharadadi tha mari dagi manga phawba thengthari haina phongdorakle Haryana gi Indian Medical Association gi mamangda president oramba Dr. Ashok Mahajan na paw ki agency amaga wari sanabada association asigi mai kaidagi Ayushman gi thabak thoram sing asidagi withdraw tawning de adubu hospital sing asina lupa crore dagi henba sanpham sing pidana lakpa maramna doctor staff amasung doctor singda makhoina phangpham thokpa senpham sing adu phanglaktabadagi khongthang asi lawrakpani haide lenga na mateng pibaga mahutta private hospital sing asina scheme asigi damakta sel puthoktuna leide lenga na pifam thokpa sel thengna piba amadi kakpagi matang dasu maram pidana kakpa kya yarokpa aduna su private hospital sing asina scheme asidagi withdraw tawragi haina khongthang lokhalakpani haide protest athaba
hek hauropaga lengana tha ahum mari leraga sel thadorai makoina mathangi protest amuk ngaiduna leibagi moongda thabak chathaduna lakle Haryana da mioi crore 1.2 rom scheme asigi makhada enroll tawduna leiri hospital sing asina withdraw tawdrabadi healthcare da sauna ahoba lakadawri hairi Siraba matung transplant tawba yaba kayat sing kathoklamagi wakhalon cherminase haina Dr. Sambona phongdorkle Siraba matung da miyoibagi haksang asi patha pumthaduna amadi maina tumna saktuna manghan khigadaba leibana lemna manghan khigadabagi sarukana kumbagi thawai kalhaunaba transplant tawba yaba kayat sing kathoklambagi wakhalon cherminase haina health director Dr. Sambo gonmai namiyamda pawjelakle wafamase ngarang state organ and tissue transplant organization amadi Directorate of Health Service na punna khusamnaduna state ki thakta pangthokiba taramangarak suba Indian Organ Donation Day ki thoramda phongdokhibani angdan jiban sanjibani abhiyan haiba thimda haying khongba lambida leba hotel Emolas ta pangthokiba thoramda athoiba methunglen gi warol pireduna director Dr. Sambo gonmain hai miyoibagi haksang gi kayat taret maroina mid kidney liver pancreas amade intestine singusing transplant tawduna kanagumba amagi thawai kanba ngamlai state asigi oina hojik phawbada miyoi samaga marphumanga kidney transplant tawbagi manungda nupi donor samaga kolumdoi amadi nupa donor yangkai mari oire nupi donor singna nupa taki masing wangba henbana nupa singlakta donor masing hengatpagi tangai fadaba leire North East state singi oina Manipur na anirak suba oina sahi asigi oina organ donor khwaidagi masing yamba state ki mana phangle makha tana mana asi phangnana ba organ donation gi maru oina amadi kana masing mayamda mamutana khanghanaba punna hona minase hana mahama makha tana phongdokhe BSF की ADG मणिपुर लातुना सेक्रेटरी की फिबम यंगसिलम लेहाइदे BSF ईस्टर्न कमांड के एडिशनल डायरेक्टर जनरल ADG महेश कुमार अग्रवाल नुमिनिनी की खोंगसत थासगी अमदा थासगी अमदा इम्फाल थुंगलबगा लोइनना मणिपुर सेक्रेटरी ने लोकलिबा थौरांग सिंह यंगसिलम ले थासगी अमदा इम्फाल के तुलिहल एयरपोर्ट ADG महेश कुमार अग्रवाल थुंगलबगा लोइनना BSF के IG रविकांत अमसों अतै मकोक थोंबा ऑफिशियल सिंगना महापु तरामना ओके महाना इम्फाल द लेरिंगाई गवर्नर अजय कुमार बलागा उनदुना मणिपुर महौसागी फिबम द हंजलकनबा होनबदा सेक्रेटरीना लोकलिबा थबक सिंग मतांग कुपना खनखे महाना सेक्रेटरी एडवाइजर कुलदीप सिंह से उनरमखे ADG महेश कुमार अग्रवाल ना इम्फाल अहानबा थुंगलबा नुमित्ता थौबाल डिस्ट्रिक्ट के तोंगान तोंगान मफम सिंह द लेरिबा BSF की मफम सिंह सत्तुना यंगसिनबगा लोइनना डिस्ट्रिक्ट असिगी तोंगान तोंगान मफम सिंह द डिप्लॉय तौरिबा BSF पर्सनल सिंह सु उनदुना वारी सानखे निनी चनबा नुमित्ता बिष्णुपुर अमसुंग चुरचानपुर डिस्ट्रिक्ट लेरिबा BSF की मफम सिंह द सत्तुना यंगसिनखे महाकी खोंगसत अदुदा BSF की मकोक थोंबो ऑफिसर सिंह सु सरुग याखि हाइदे Kaisampat thongi khonglambi animak miyamna maning tamna chatpa phangdre haide Imphal shahar gi oina khwaidagi mi senba junction ama oiriba Kaisampat junction gi nambul tural mathakta sariba thong asigi naketa laiba khonglambi animak miyamna maning tamna chatok sin tawbo phangdabagi yamna chauna awaba mayokna duna leire hiramasigi matang da lenga kamari lenabo authority na kariguma thaba amata lokhatna leiriba si miyamna penadre thong asigi naketa leiriba khonglambi ani asigi awang thangbagi khonglambi asigi maning thangba saruki Kakhatpam oiribasida security ki barricade sajinduna thamkhre atuga makha thangba thong asigi khonglambi asina ningthina semjinbidabadagi khongban saduna ising thumjinduna matang kuina lerakpadagi khonglambi asigi phibam aduki matek phatana leibuna miyamna maning tamna chatokasen tawba phangdabagi maram oire thong asigi khonglambi animakta miyamna maning tamna chatokasen tawba yadaba asina office matam haibadi mahairoi singla school kaba matam oirakpadana khwaidagi hena thong asigi khonglambi animakta chatokasen phangdabagi awaba sauna mayok nade maramaduna athuba matamda Manipur lengak ki mari lenaba authority ki miyeng sangduna khonglambi ani asin thina semjin bibuga loinana miyamna maning tamna sathoka sin tawba yahan biyo haina su praja section ke adage pause asida phongdorakle